ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯥꯖꯧ ꯀꯇꯟ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥ ꯁꯤꯈ꯭ꯔꯕ ꯃꯄꯥ ꯄꯥꯈ꯭ꯔꯥꯅ ꯌꯣꯛꯄ ꯁꯥꯖꯧ ꯀꯧꯕ ꯇꯟꯈ꯭ꯔꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯃꯄꯥꯡꯒꯟꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯁꯥꯖꯧ ꯀꯇꯟꯗꯣ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯅ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯁꯥꯖꯧ, ꯉꯁꯤꯗꯤ ꯆꯔꯨꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯁꯤ ꯄꯨꯟꯁꯤꯜꯂꯨ" ꯍꯥꯏꯕꯗꯨꯗ ꯇꯟꯅ ꯇꯟꯅ ꯆꯔꯨꯁꯤꯡꯗꯨ ꯄꯨꯟꯁꯤꯟꯕꯗ ꯎꯆꯤ ꯃꯆꯥ 8 ꯈꯛ ꯍꯦꯛ ꯂꯩꯔꯝꯗꯅ ꯃꯈꯨꯠꯅ ꯅꯝꯗꯨꯅ ꯐꯥꯔꯒ, "ꯐꯥꯔꯦ ꯁꯥꯃꯨ ꯃꯆꯥ 8 ꯐꯥꯔꯦ, ꯑꯗꯨꯅꯗꯤ ꯅꯣꯡꯃꯗ ꯑꯃꯃꯝ ꯌꯣꯜꯂꯒꯦ" ꯍꯥꯏꯗꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯄꯨꯔꯛꯂꯒ ꯂꯪ ꯁꯨꯠꯅ ꯄꯨꯜꯂꯗꯨꯅ ꯎꯆꯤ ꯃꯆꯥꯁꯤꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯍꯜꯂꯤ꯫ ꯁꯥꯖꯧꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯎꯆꯤ ꯃꯆꯥꯁꯤꯡꯗꯨꯅ ꯆꯣꯡꯐꯟꯗꯨꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯉꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥꯗꯨ ꯉꯥꯎꯔꯗꯨꯅ ꯐꯥꯅ ꯄꯨꯅꯕ ꯉꯝꯗ꯭ꯔꯦ, ꯃꯤ ꯍꯥꯠꯂꯦ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯥꯃꯨ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯃꯆꯥꯅꯨꯄꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯏ꯫ ꯁꯥꯖꯧꯒꯤ ꯃꯈꯨꯔꯥ ꯑꯃ ꯂꯩ, ꯃꯥꯅ ꯈꯜꯂꯤ, "ꯑꯩꯈꯣꯏꯒꯤ ꯁꯥꯖꯧ ꯀꯇꯟꯁꯤꯗꯨꯝ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯐꯥꯍꯜꯂꯒꯦ, ꯉꯝꯗ꯭ꯔꯒ ꯁꯤꯖꯈ꯭ꯔꯁꯅꯨ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯨ ꯅꯣꯝꯗꯕꯅ ꯏꯌꯥꯝꯕꯁꯤ ꯋꯥꯔꯦ" ꯍꯥꯏꯗꯅ ꯁꯥꯖꯧꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯑꯒ, "ꯍꯥ ꯁꯥꯖꯧ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯅꯣ?" ꯍꯪꯕꯗꯨꯗ, "ꯍꯣ ꯈꯨꯔꯥ, ꯑꯩ ꯁꯥꯃꯨ ꯆꯦꯜꯂꯤꯌꯦ, ꯑꯩ ꯌꯥꯝꯅ ꯂꯥꯝ ꯈꯧꯔꯥꯡꯂꯦ, ꯇꯥꯔꯤꯕ ꯍꯩꯕꯣꯡꯗꯨ ꯑꯃꯠꯇ ꯑꯩꯒꯤ ꯌꯥꯗ ꯏꯟꯕꯤꯔꯛꯎꯕꯥ" ꯍꯥꯏꯕꯗꯨꯗ ꯃꯈꯨꯔꯥꯗꯨꯅ, "ꯇꯜꯂꯤꯗꯀꯣ ꯁꯥꯖꯧ ꯅꯪꯁꯦ, ꯁꯦ ꯆꯥꯔꯣ" ꯍꯥꯏꯗꯅ ꯃꯌꯥꯗ ꯍꯦꯛ ꯊꯥꯗꯩ꯫ ꯃꯌꯥꯗ ꯊꯥꯗꯔꯕ ꯐꯥꯎꯕ ꯁꯥꯏꯕ ꯇꯜꯂꯗꯨꯅ, "ꯈꯨꯔꯥ, ꯏꯟꯕꯤꯔꯕꯅꯤꯅ ꯈꯗꯥꯡꯁꯦ ꯑꯃꯨꯛꯇ ꯅꯣꯝꯕꯤꯌꯨꯕꯥ" ꯍꯥꯏꯔꯤ꯫ ꯃꯈꯨꯔꯥꯗꯨꯅ "ꯐꯔꯦ ꯐꯔꯦ ꯅꯣꯝꯕꯤꯔꯒꯦ" ꯍꯥꯏꯗꯅ ꯃꯈꯗꯥꯡꯗꯨ ꯅꯣꯝꯗꯨꯅ ꯁꯥꯏꯍꯜꯂꯤ꯫ ꯍꯩꯕꯣꯡ ꯆꯥꯕꯗꯨ ꯂꯣꯏꯔꯕꯗ ꯃꯈꯨꯔꯥꯗꯨꯅ, "ꯁꯥꯖꯧ, ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯧꯅꯤꯡꯗ꯭ꯔꯣ?" ꯍꯦꯛ ꯍꯪꯕꯗꯨꯗ, "ꯑꯦ ꯈꯨꯔꯥ, ꯂꯧꯒꯦꯅꯦ" ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥꯗꯨ ꯉꯥꯎꯔꯦ, ꯃꯗꯨ ꯐꯥꯕ ꯉꯝꯕꯗ ꯃꯆꯥꯅꯨꯄꯤ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ "ꯅꯪ ꯁꯥꯃꯨ ꯐꯥꯕ ꯉꯝꯒꯗ꯭ꯔꯥ?" ꯍꯪꯕꯗꯨꯗ, "ꯑꯦꯔꯥ, ꯁꯥꯃꯨ 8 ꯐꯥꯔꯤꯕ ꯑꯩꯅꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯐꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯐꯪꯒꯗꯕ ꯑꯣꯏꯔꯦꯀꯣ? ꯐꯔꯦ ꯈꯨꯔꯥ, ꯆꯠꯁꯤ" ꯍꯥꯏꯗꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯅꯤꯡꯊꯧꯗ ꯁꯥꯃꯨ ꯐꯥꯒꯦ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯁꯨ "ꯐꯔꯦ ꯐꯔꯦ, ꯐꯥꯕ ꯍꯦꯛ ꯉꯝꯕꯗ ꯃꯆꯥꯅꯨꯄꯤ ꯄꯤꯒꯅꯤ" ꯍꯥꯏꯅ ꯌꯥꯔꯗꯅ ꯁꯥꯖꯧ ꯀꯇꯟꯕꯨ ꯁꯥꯃꯨ ꯐꯥꯒꯗꯕ ꯅꯤꯄꯥꯅꯤ ꯍꯥꯏꯗꯅ ꯑꯍꯥꯎꯕꯗ ꯄꯤꯖꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯤ꯫ ꯑꯍꯥꯎꯕꯗ ꯆꯥ ꯅꯨꯡꯉꯥꯏꯕ ꯐꯃꯨꯡꯗ ꯍꯤꯞꯄꯗꯨꯗ ꯁꯥꯖꯧꯗꯣ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯗꯨꯒꯨꯝꯕ ꯐꯃꯨꯡꯗ ꯍꯤꯞꯂꯛꯇ꯭ꯔꯤꯕꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, "ꯑꯩꯉꯣꯟꯗ ꯅꯤꯡꯊꯧꯅ ꯄꯤꯖꯔꯤꯕꯁꯤ ꯍꯥꯎꯃꯜꯂꯤ, ꯅꯨꯡꯉꯥꯏꯅꯁꯨ ꯍꯤꯞꯍꯜꯂꯤ, ꯑꯩꯅ ꯐꯥꯒꯗꯧꯔꯤꯕ ꯁꯥꯃꯨꯁꯤꯕꯨ ꯑꯩꯅ ꯐꯥꯈꯤꯕ ꯁꯥꯃꯨꯁꯤꯡꯗꯨꯃꯨꯛ ꯆꯥꯎꯔꯤꯗꯔꯥ? ꯌꯥꯝꯅ ꯆꯥꯎꯔꯝꯕ ꯇꯥꯔꯦ, ꯑꯗꯨꯅꯗꯤ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯆꯦꯜꯍꯧꯔꯒꯦ." ꯀꯔꯤ ꯄꯨꯁꯤꯒꯦ ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯃꯤ 5ꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯀꯣꯟꯗꯨꯝ ꯌꯥꯏꯑꯣꯏꯕ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏꯈꯠꯂꯒ ꯆꯦꯜꯂꯛꯂꯦ꯫ ꯃꯥꯅ ꯆꯦꯜꯂꯛꯄꯗꯨꯗ ꯃꯃꯥꯡꯗ ꯇꯨꯔꯦꯟ ꯑꯃ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯗꯤ ꯇꯨꯔꯦꯟꯗꯨꯗ ꯂꯩꯔꯝꯂꯦ꯫ ꯃꯤꯅꯤꯟ ꯍꯦꯛ ꯐꯪꯕꯒ ꯁꯥꯖꯧ ꯀꯇꯟ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯖꯧꯅ, "ꯑꯦ, ꯆꯤꯡꯖꯥꯎ ꯑꯃ ꯆꯪꯁꯤꯜꯂꯛꯂꯦꯅ ꯑꯁꯤꯗꯤ" ꯍꯥꯏꯅ ꯈꯜꯂꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯁꯥꯃꯨꯒꯤ ꯑꯉꯧꯕ ꯌꯥꯊꯦꯜ ꯑꯅꯤꯗꯨ ꯎꯔꯛꯂꯦ꯫ ꯃꯅꯥꯇꯣꯟ ꯑꯆꯧꯕꯗꯨꯅ ꯁꯥꯖꯧꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯜꯂꯒꯦ ꯍꯥꯏꯗꯅ ꯂꯥꯝꯂꯛꯄꯗꯨꯗ ꯁꯥꯖꯧꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯈꯨꯠꯇꯒꯤ ꯀꯣꯟꯗꯨꯝ ꯌꯥꯏꯑꯣꯏꯕꯗꯨ ꯁꯥꯃꯨ ꯇꯝꯅ ꯍꯦꯛ ꯂꯪꯁꯤꯜꯂꯛꯄꯗ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯗꯨꯅ ꯁꯥꯃꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯣꯛ ꯍꯦꯛ ꯄꯥꯜꯂꯗꯅ ꯁꯥꯃꯨꯗꯨ ꯗꯣꯝ ꯇꯨꯗꯨꯅ ꯁꯤꯔꯦ꯫ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯃꯨꯒꯤ ꯌꯥꯊꯦꯟ ꯑꯃ ꯄꯣꯛꯇꯣꯛꯂꯒ ꯄꯨꯔꯛꯂꯒ ꯃꯉꯣꯟꯗ ꯊꯥꯗꯔꯒ ꯊꯝꯂꯒ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯥꯖꯧꯕꯨ ꯀꯧꯕ ꯂꯥꯛꯄꯗ
ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯂꯤꯕ ꯁꯥꯃꯨꯒꯤ ꯌꯥꯊꯦꯜ ꯑꯆꯧꯕꯗꯨ ꯎꯔꯕꯗ ꯃꯅꯥꯏꯁꯤꯡꯗꯨ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯧꯈꯠꯂꯗꯨꯅ ꯁꯥꯖꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯣ, ꯅꯪꯗꯤ ꯁꯥꯃꯨꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯍꯥꯠꯂꯤꯕ? ꯏꯅꯤꯡꯊꯧ, ꯑꯍꯤꯡꯗ ꯑꯩꯍꯥꯛ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯂꯛꯇꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯀꯣꯟꯗꯨꯝꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯁꯥꯃꯨꯗꯨ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯄ ꯑꯩꯍꯥꯛꯅ ꯎꯏ꯫ ꯑꯩꯅ ꯀꯣꯟꯗꯨꯝꯗꯨꯅ ꯍꯦꯛ ꯊꯣꯝꯕꯗꯨꯗ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯊꯤꯟꯁꯦ ꯁꯠꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯧꯁꯨ ꯊꯥꯖꯔꯦ꯫ ꯃꯤ ꯃꯉꯥꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯀꯣꯟꯗꯨꯝꯗꯨꯕꯨ ꯃꯈꯣꯡ ꯍꯥꯝꯕꯗ ꯄꯨꯔꯒ ꯁꯥꯃꯨꯗ ꯊꯥꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯅ ꯅꯤꯄꯥꯁꯦ ꯀꯟꯈ꯭ꯔꯦꯗ ꯍꯥꯏꯅꯕꯗꯨꯗ ꯁꯥꯖꯧꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯔꯥ, ꯅꯈꯣꯏꯒꯤ ꯁꯥꯃꯨꯁꯤꯗꯤ ꯂꯥꯏꯔꯤ, ꯁꯥꯃꯨ 8 ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯂꯤꯄꯣꯅꯤꯗ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯀꯤꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯗꯣ ꯁꯥꯖꯧꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯗꯨꯅ ꯏꯕꯨꯡꯉꯣ ꯅꯣꯡꯉꯥꯜꯂꯦ, ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗ ꯏꯕꯦꯝꯃ, ꯆꯤꯟ ꯁꯦꯡꯕ ꯍꯥꯏꯕꯗꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯪꯉꯤ, ꯈꯪꯗꯕꯅꯤꯅ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ, ꯏꯕꯨꯡꯉꯣ, ꯄꯌꯥꯁꯦ ꯆꯤꯛꯂꯒ ꯁꯥꯏꯔꯒ ꯁꯨꯝ ꯇꯧꯅ ꯊꯤꯜꯂꯒ ꯏꯁꯤꯡꯗ ꯇꯦꯡꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨꯗ ꯏꯔꯥ, ꯅꯈꯣꯏꯒꯤꯗꯣ ꯑꯩ ꯍꯩꯅꯗꯦ, ꯇꯜꯂꯤ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯦ꯫ ꯃꯥꯕꯨ ꯀꯤꯅꯕꯗꯒꯤ ꯀꯅꯥꯁꯨ ꯃꯉꯣꯟꯗ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯛꯄꯁꯤꯅ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧꯗꯨꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯃꯥꯡꯕꯗ ꯊꯤꯕ ꯈꯪꯗ꯭ꯔꯕꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯃꯥꯡ ꯅꯨꯄꯥ ꯃꯍꯩ ꯍꯩꯕ ꯑꯀꯟꯕ ꯁꯥꯃꯨ ꯐꯥꯕ ꯂꯩꯀꯣ, ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯊꯤꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯃꯥꯛ ꯃꯍꯩ ꯍꯩꯕꯕꯨ ꯁꯅꯥ ꯈꯧꯖꯥꯎ ꯊꯤꯍꯜꯂꯨꯒꯦ ꯍꯥꯏꯕꯗꯨꯗ ꯃꯇꯥꯎ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯕꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯁꯥꯖꯧꯗꯨ ꯗꯣꯂꯥꯏ ꯇꯣꯡꯂꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ, ꯏꯃꯥ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯁꯅꯥ ꯊꯤꯕꯁꯦ ꯈꯣꯡꯅ ꯆꯠꯂꯒ ꯊꯤꯒꯗ꯭ꯔꯥ, ꯗꯣꯂꯥꯏꯗ ꯇꯣꯡꯂꯒ ꯊꯤꯒꯗ꯭ꯔꯥ ꯍꯪꯉꯤ꯫ ꯁꯥꯖꯧꯗꯤ ꯗꯣꯂꯥꯏꯗ ꯇꯣꯡꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ, ꯏꯀꯨꯅꯤꯡꯊꯧ, ꯑꯩ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯊꯤꯔꯒꯦ, ꯗꯣꯂꯥꯏꯔꯦꯡ ꯃꯤ 4ꯗꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏꯔꯦꯡ ꯃꯤ 4 ꯄꯤꯔꯗꯨꯅ ꯗꯣꯂꯥꯏ ꯄꯨꯍꯜꯂꯦ꯫ ꯁꯥꯖꯧꯗꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯈꯜꯂꯛꯈꯤ, ꯀꯝꯗꯧꯁꯤꯕ, ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯁꯨꯝ ꯍꯥꯏꯔꯝꯕꯗꯒꯤ ꯍꯦꯛ ꯊꯨꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯀꯃꯒꯗꯣꯁꯤ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯍꯥꯏꯗꯅ ꯑꯁꯨꯝ ꯍꯥꯏꯔꯦ꯫ ꯗꯣꯂꯥꯏ ꯄꯨꯔꯤꯕ 4ꯗꯨ ꯈꯟꯅꯩ, ꯍꯩꯁ, ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯃꯍꯩ ꯍꯩꯕꯁꯦ ꯀꯝꯗꯧꯅꯕꯨ ꯈꯪꯕꯅꯣ ꯑꯩꯈꯣꯏꯅ ꯍꯨꯏ ꯍꯥꯏꯕꯁꯦ, ꯀꯃꯀꯗꯣꯁꯤ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯍꯥꯏꯔꯛꯂꯦꯅꯦ꯫ ꯃꯈꯣꯏꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯃꯥꯛ ꯃꯍꯩ ꯍꯩꯕꯗꯨꯗꯤ ꯂꯦꯞꯇꯦ꯫ ꯀꯃꯀꯥꯗꯣꯁꯤ ꯀꯣꯔꯣꯛ ꯀꯔꯥꯛꯇ ꯇꯥꯔꯦꯗꯣ ꯑꯩꯒꯤ ꯄꯣꯊꯤꯁꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯦ꯫ ꯃꯈꯣꯏ 4ꯗꯣ ꯆꯦꯟꯗꯨꯅ ꯍꯤꯡꯂꯔꯣꯏ, ꯀꯥꯟꯅꯗꯦ, ꯍꯥꯏꯖꯔꯁꯤ ꯍꯥꯏꯗꯅ ꯃꯉꯛꯇ ꯐꯤ ꯌꯦꯠꯂꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏ 4ꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯦ꯫ ꯁꯥꯖꯧ ꯈꯛꯇꯅ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯗꯤ ꯍꯪꯉꯤ꯫ ꯃꯈꯣꯏ 4ꯗꯨꯅ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯀꯃꯀꯥꯗꯣꯁꯤ ꯀꯣꯔꯣꯛ ꯀꯔꯥꯛ ꯍꯥꯏꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏ 4ꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ, ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯈꯣꯏ ꯑꯣꯏꯔꯦꯀꯣ, ꯑꯩꯅ ꯀꯝꯗꯧꯒꯦ ꯍꯥꯏꯗꯅ ꯑꯁꯨꯝ ꯁꯣꯟꯕꯅꯤ, ꯈꯪꯗꯦꯗ, ꯀꯃꯀꯥꯗꯣꯁꯤ ꯀꯣꯔꯣꯛ ꯀꯔꯥꯛꯇ ꯇꯥꯔꯦꯗ ꯑꯃꯨꯛꯁꯨ ꯍꯥꯏ꯫ ꯃꯈꯣꯏ 4ꯗꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯗꯨꯅ ꯍꯥꯏꯗꯣꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯈꯣꯏ 4ꯅ ꯍꯨꯔꯥꯟꯖꯕꯅꯤ, ꯁꯅꯥꯗꯣ ꯁꯒꯣꯜ ꯁꯟꯊꯤ ꯃꯔꯛꯇ ꯐꯨꯝꯗꯨꯅ ꯊꯅꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯍꯥꯏꯗꯣꯛꯂꯕꯅꯤꯅ ꯁꯥꯖꯧꯅ ꯈꯜꯂꯤ, ꯏꯃꯥ ꯏꯄꯦꯝꯃ, ꯍꯨꯔꯥꯟꯕ ꯂꯥꯏꯅ ꯐꯥꯔꯦꯗꯅ ꯈꯜꯂꯗꯨꯅ, ꯐꯔꯦ, ꯅꯈꯣꯏ 4 ꯀꯜꯂꯒꯦ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯅꯤꯡꯊꯧꯗ ꯁꯅꯥ ꯂꯩꯔꯦ, ꯃꯥꯒꯤ ꯃꯍꯩꯅ ꯁꯒꯣꯜ ꯁꯟꯊꯤ ꯃꯔꯛꯇ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯔꯗꯅ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯀꯅꯥ ꯈꯪꯉꯤ ꯀꯅꯥꯅ ꯂꯧꯔꯨꯒꯅꯤ ꯍꯪꯕꯗ ꯁꯥꯖꯧꯅ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯗꯣꯂꯥꯏ ꯄꯨꯕ ꯃꯈꯣꯏ 4ꯅ ꯈꯪꯕꯅꯤ, ꯃꯈꯣꯏ 4 ꯂꯧꯍꯟꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯗꯣꯂꯥꯏ ꯄꯨꯕ 4ꯗꯣ ꯊꯥꯗꯨꯅ ꯂꯧꯍꯜꯂꯨꯔꯦ꯫ ꯅꯤꯡꯊꯧꯗ ꯄꯤꯔꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯩꯅꯥ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯔꯦ꯫
Laibakna ngangnei mahi heikhredako ningthaugi mamakse kanna kaliba haibasina laibak kaya sandokre. Laibak amada nong tadabana praja mayam wanare. Ningthauna laktuna ningthaugi mamak mahi heibada nong tahanbiu haijare. Sajausu hoi tahange haiduna ningthauga loinana chapminakre. Hayeng tahangani tahanda hayeng di matarani haibasina numit tareni haukre. Nong marik ama phawba takhidre. Sajauna khali karamno nong asibu takhidre. Ai asi ahing sida selhaurage haiduna ahing da selakle. Mana sum selakpada ware haiduna laipung amada kakhalakpada makhong hamnanglakduna laipungduda phamduna makhong hamle. Manak adwaida hangoi matai manau wari sabatarami. Amomna hai nipa nong asibu takhiroidra. Labana nupi nong takhiroi. Karigino nipa nong taroi doribadi laibak siyamna wanare aikhoi suware haibaduda labana maram lei midum lakpre yengu haibaduda kanasu lakte haidana amomna khumi. Adudi taroko kanagumba khang heiba panji konongna ibani sibu masak khangna pharaga iun si sat hudolaga wagi utong amada pung macha ma hek tinglaga aigi iun sina pungi maru oiraga nangi nauna manau oiduna pungi maruda dangdang hek yaibada nong tagani. Aduga pungi manauda dangdang hek yaibada nong hangadabani haidana hek haibaduda sajau katando mathi ka phai khidre. Kisi sisen khre mabit yungkhal aduna chensin khiduna hangoi ani do makhut yet ka oigana kit hek namdana phare do. Adudadi hangoi labana kamdawi nupi aina mi lakpre yengu haibaduda nangna lakte haidana kari thoe ibane sibatai laibakti nungai hauragani haibaduda amomduna laibak nabu nungai jahorabadi sirabasu adu mangaire haiduna kumdorakhi. Sajauna hangoi ani du purakladuna manai singda yet oi onhandana maun hudu hale. Kangna phauraga wagi utong amada pung macha masaraga tingle. Maru manau khangnaba pungi maruda maitana yei. Pung tingbal loirabada sajauna laibak miyam punamak nangi nayum nakai semjanaro nong tahalage hairabada praja mayamduna asuk kuina nong taraktrababu semjalaroi nong tahalo hairabada sajauna hairuk pana tanga duk thamai tharaduna pungbu puja kalaga pungi maruda dangdang hek yaibada khanghaudi. Nong asina atia sinma thungkhre. Tarakpa nong singna yosuk muk jawkhre. Pukri khongban punamak isingna pathokkhre. Yum kai thumnare praja wanare. Ningthauna nong hangalo hairabada sajauna pungi manauda dangdang hek yaibada khanghaudi. Nong mayamdo mina kupata loina mangkhre. Nong sakana sare. Mayam punamak haraunare. Sajaubu mahi hei haidana thaganaki. Ningthauna peladuna masanupi amata pokpi adubu lohongduna pire. Migi maraibak haibasina nungai jau hairabadi karisu khangdaba tankraba sajau katando. Ningthau ahongi masanupi ahum lauduna ningthaugi mamak mahi heiba akanba oiduna nungaina pankhiye. Matang aswaida wari silosinjare. Anong wari amada mayangga pun amok thengnaminarasi.